ngasi ayuk pung mapan makhairom taba matamda Imphal ge Thangal Bazar da leiba Sani Mandir manakta sakti leiraba bom ama pokhai bagi thogdokta police personnel manga misam ama punna mioi taruk asokpa nangkhre asokpa sing manang nakpa hospital da laikana khre Tuan ba farm ahumna social welfare department ga loktunaraga men anganwadi amadi mini anganwadi center da pigadaba yamlaba seng yonthokre haibagi chingnaba leire Northeast Institute of Fashion Technology Nai Fitness Hinduna Thasigi Anidagi Hogduna Numit Ini Chumna New Delhi Gi DLF Palace Satharkiva Northeast Region the Ladiva MSME Sector Yoiba Northeast Festival Loishin Kray Numit Tarani 20 Chumna Sathagadava Kunma Thoisuba Northeast Book Fair Assam Gi Chan Mari the Leva the Assam Engineering Institute Ki Playground the Ho Kray Ngasi Dr. Bhupen Hazarika Buningsing Boyna Akanaba Thoram Amasu Pangthokadori Inspector General Assam Rifles South ki lising makada Assam Rifles ki kangbu amana Technopol District ki manung chanba Khudeng Thavi check post da silver machugi van ama check tawbada lupa lakh marifutara ni thoirong gi mamal oigadaba heroin gram chani kuntra fakat pangam kray van adu bu thorok ki bami adu gi mamingna Muhammad Rafiq Khan kawi